खुरमजरी ISTV की पाव मियंग ताबिरो पुनमपु तरामना ओक्सरी अहानबदा मरुवेबा पाव कोकिला लौलुप अमन फारुबा अतोपा मियोइसिंगसु थादोरकले पावसिंग सनोन पिजरी दोलाई थाबी प्रोजेक्ट की दाम गेट की अलाइनमेंट यंगसिनबा चतपदा कोकिला लौलुप अमन फाखिबा कोलकाता कंपनी की मियोइ अनि थादोरखरबा मतुंगदा अतोपा मियोइ मंगासु ngarang अथेंगमदा थादोरखरै ngarang थादोरखरबा मियोइसिंग अदुदी IFCD डिपार्टमेंट की SE कर्णसारजा EE सुरचंद्र ठिकादार M सनायाइमा ड्राइवर M शरद अमदी इबोबिनी ngasi polem lekai da leiba EE Surachandraga paumi kharaga unabada dolai thabi project yengsin basat uraga halakpada nungtil pu mangarom taba matamda ahallup mayadagi kokilalo lupni singna basingna nongmei singdol da fabani aina fongdoraki haukiba august ki tang amada faruba asiga mari leinana hangba wahang amada department ki higher authority ga wari sanaba pamadagi fabani hairi makoida phuba saiba kari amata tawde hairi makoida Lairiba mafam adu KRA amadi KLA laiba mafam ni haiba wafam miyoising aduna fongdorok palai suda yawba lalolup wargadi masida sarkana miyeng sang mamathau tai haiba wafam fongdoraki company ge miyoising lakba aduda sudden visit oina scout yawduna chakhibani khoga dam amadi dolai thabi project ki thabak sing yengsin ba chatpa matamda mamangda su scout sinakhide haiba wafam surchandana fongdoki akoi motadi machi government gi action logo the kaino de moi du kholai pa bine kun paidam ni la su tong nei su ko me tong nam ne ba akoi tong nam na tiam an moi na adoi di moi su yu wa ma de ne moi chali si akoi gi asam we phan ko su kaino su chang nai na routine nai na moi gi kem tu check tu do ri to la na ta ne kem du check problem ne moi ko sala ni kholai pa ga Praga ko celebrate moi saning sani moi paisa len sam tan ni talani adum mayam chathreba nakal amaramda oripo polem laikai maira paibi ge secretary na fongdorakpada Imphal East ki police na han iduna porapa report ta yumpham odaga official sing manal pisinaba honraklabadi madu yaba ngamloi hairi angra hing nungai matung thadore parvotu jin nongala exida kai ge sai police ani do SP RK Mohan Amrajel amadi kanalo mana RK Khomdon ga yum sida moi introduction na mtla la matung sida moi na hari engineer phari be AC amadi E moi sta phari si kanore ga AC amadi kano chief engineer EEC moi ni manaraga resam talbani hari prasam thopi re thoi posi kanana kari damak ta hari bnu hari meja thuni singdo National Highway number kontraga taret Imphal Jiribam lambi gi nongba degi kaimai fawba Samjin Sajin Baga Mari Lenana, Nasidagi August Taret Fauba, Port Puba Gari Singh, Tajin Birakanu Haina, BR Ona Ziri de Labor Polista, Kangalapa Lady Hairi. Manipuri loan Amadi Mayek Hena, Sakut Nabagi Pandamda, Nomagi Oiva, Kanan and Nabagi Mipam Ama, Milano Sindurangasi, Manipur Press Club Tapang Chokre, Thoram Aduda, Sadem Nilbi, retired principal, Milan President Sadopam Tomba, Amadi. Atai maru oiba mioi sing su sarup yaki mai loisang amadi aiba ai bisinga sinariba lonyan mami kumai amadi sumang kumai da lonyan yauba lamge maming thon bada lonyan yarokpagi matang da thoram adugi maru oiba wafam oina khanaki amjugi president samjaina lamdamasigi loan amadi mayek sakhat hanabo khona bada sarkar khakta natana miyamgi asauba thodang lei lamdamasigi sakhat lamjenda khumang chauksin naba loan amadi mayek hana sakhat patangai fade phongdoki review. Ya ini review itu mana ini ayo apa itu tu. Kalau ada sih mesti kita jadi mana ajunan tu. Di dalam yang mana nanti mana kan bagaimana sih dulu kita pernah lihat ada mana masalah misalnya ajunan itu hanya itu pun ayo kita betul. Ini waktu itu kita siapa itu. Ini ya, ada macam macam tu. Ada ya kamu boleh betul. Kalau kamu betul, kalau kamu jinjit, betul betul bawa kunci hari itu berapa itu betul betul jiwa bawa jika ada apa bawa kunci bawa ini kita saya macam jalan apa itu itu Nambol Block Congress Committee na Sinduna National Food Ordinance ki matangda nomagi oiva awareness program ama Nambol da leiba committee gi office ta pangthokre ngarang pangthokiba thoram aduda Nambol Municipal Council gi chairperson I Somarendra Bishnupur District Congress Committee gi president S Budasandra su sarup yaki ordinance asi lapoga irwenana masigi maramda mioi kayana wangangki
Zatisor Tongram Iba Loktak Laimarol Amasung Ningtozam Amravati Iba Yeningtha Kobal Lairik Ani Ngarang Bisnupurgi Yangwe Ningtau Tong Community Hall da Pangchokre Lari Pombugi Thoram Aduda Theatre Mirrorgi Director Nava Warepa Amadi Manipur Sahitya Parisad Bisnupur District Branch President Ai Sanaya Masu Sarup Yaki Parisad asin sinduna pangthokkiba thoram aduda naba warepana kunai ama sakutpa haibasi ayiba singi asoba thodang lei ayiba yaudaba kunai adu kari oiba yai khanbada mami phongdokki MSF ki Thawbal district ki president Abung Mahetabu condition amata yaudana thadu Thawbal police na ka hena thawong chatharak liba asi irang haunaba senbani haina Bangal political forum manipuna phongdorakle yari poktegi Arisma Kobi Maheroi amuborep tawkhiba thodokta senariba miyoi sing fananaba honabada sangsinba ihogda yawbagi damak Mahetabu faba asi yaning de hairi Southeast Asia Cultural Organization gi ahum suba mapo kumon gi numit tharong ngasi Palace compound leiba lamyan Bastanglanda Pangchokre Thoram Majuda Manipur Sarkar gi Art and Culture gi Joint Director Safam Baigya Amadi Organization gi President Koizam Brodian Yauna Ate Sangsan Kya gi Miu Singh Su Sarup Yaki Thoram Majuda Handekta Mr. Wal Fanglaba Dr. Santikomasu Yauki Wangang Kivasingna Lamdamasigi Inat ki Harau Kumai Singh Amadi Lining Laiston Thoram Singbo Yokotpa Amadi Hingat Hanba Matok Tai Ngasi Lamdamasigi Leijaramba Sanda Kanglon Nat Amadi Lining Laiston Hingat Hanaba Honabada Miyamgi Cooperation Sangi Fongdoknaki Oriental College ki campus ta mafong khara de ising thumbadagi class togudaba kaya yaithokle haina college asigi student union gi miusingna ISTB news ta fongdorakre college asigi award apa amadi ising thumduna mahirui singda awaba nangliba asida mari lenava authority na akanba miyang sangbiu amadi sangba sagaliba kaya asi matam sana loisinbina naba wafamsu fongdorakhi like my machine kana tamplay matam bida ising thumba oiba maramna class tawba yadana department khari sangba yadana leire aduna mari leinaba hayo authority dagi department asi sing class tawba yadaba aduga lambi fataba sing gi hayo authority dagi khara yengchan bi hoina Oriental College student unigi makiri nixin ngasi nungthil pung amarom taba matamda jiri bamdagi port puduna thorokpa gari samaga subna ama imphal yorakre gari sing adugi manungda petrol gari taraga mafal diesel gari kuntra harpuba gari ni fukani toy LPG gari taraga nifan amadi kerosene puba gari ama yauri makata na lambi asida malpuba gari sing leptana thonarakle ngarang numidang pung tere kamini fu mangarom chatpa matamda Imphal West ki manung sanba ngana pi thongda bom pokhai bigi thodokta nupi ani soktuna siza hospital da arubo fiam da laikan nakiba thong adubu yaning da phongdoktuna ngasi lamdam adongi ima ibel kayana kwakatil morangpurel community hall da wakat mifam chathakre wakat mifam aduda tongan ba yaning da kholau iba play card kaya su sinaki wakat mifam aduda saruk yakivi amana hauzik siza hospital da laikan aduna leiribi bebam Catherine Devi gi fiam sapsaba haibangamdri ngasi operation pangthokani tawmlabasu mahaki haksangi pafam kaya da bom masina panbana maram oiraga operation adu matam khara thindaki gani hairi mahana makha taraduna yumlakta bom langsinduna aki akang thonba asi matungda amuk hanna tawbiganu kanana karigi damakta chathakibano haiba athuba matamda sengdok pirau phongdorakhi loisilakpada maruiba pau amuka hanna kukila lolop amana faruba atopa miyoi singsu thadorakle hojiki onadi ISTB gi pau miyang tabiriba punamapo amuka hanna khurumjari